HOUJIK OIRAKLIBA MANIPUR की FIVAM ASIGI MATANG Da COCOMI na THAMKHIBA WAPHAM SING CHIEF MINISTER YAONA LEINGAK PAIBADA YAORIBA MLA SINGI EMERGENCY MIEPHAM AMANA NUMIT Nigi Manung Da Thabakta Onthokkani Haibagi Thajaba Pirakpadagi Cocomi na KHWAIRAMBAND KEITHEL da CHANGSHILLAKKHIBA Khongjang adu NGARANG NUMIDANG dagi Handokle HAINA COCOMI gi coordinator THOKCHOM na LAUTHOKRE NGARANG NUMIDANG KHWAIRAMBAND IMA KEITHEL da pangthokpa paugi MIEPHAM amada WAPHAM asi lauthokladuna mahakna hai HOUJIK thokliba irang asigi tekchak pumnamak Manipur lengakna lawpham thokpani adubu lengakna lawpham thokpa tekchak sing lawraktabadagi COCOMI na lengakta pung kun marigi matam thaduna Khongjang asi changsillakkibani Manipur lengakna su COCOMI na thamkhiba wafam aduge paukhum oina lokatfam thokpa action sing lokhatlagani haibagi thajaba pirakle handak jiri bamda protest tawbada senior SP combat nectarna nongmaina kapada ama lekidaba amadi amana sokhankiba aduga mari leinana pungkun marigi manungda nectar thabaktagi terminate tawgadabani haina miyamna thamkiba wafam adu lengakna ngakpaga loinana miyoi anina saba team amana inquiry chathahalagani haibagi thajaba pirakle amaromda handakta nongna Manipur gi police station tarukna konba mafam singda center na apspa thamjilakhiba adu lengakna numitare nigi manungda handoknaba center lengakta takshilagani amade kuki lalhoba singi mathakta paktakna operation tatharagani haiba wafam Manipur lengakna thamlakle masigi mathakta kuki khulai paiba singna jiribamdagi micham taruk tamthina hatkiba adugi matangda Tizinaba NIA da sinakre amade Bishnupur district saiton da law suduna leibi nupi ama kuki khulai paiba singna hatok pikiba adugi matang dasu Tizinaba NIA da sinaragani haibagi thajaba lengakna pirakle karigumba lengakna tharakliba matam adugi manungda COCOMI na thamkiba wafam sing adu Thabakta Onthokkani Manipur gi miyamga loinana akanba Khongjang changsingani maram aduna lengakna tharakliba matam asi ngaiba oina COCOMI na KHWAIRAMBAND ima KEITHEL da changshillamba Khongjang adu handokle haina mahakna makhatana phongdokhi thajabase akoida thamabadina numit tareni se akoina changshillamba visitation khudimakse numit taren gi oina koi suspend tawsare amda hairiba thabaksi mokoi MLA mayamsina thabak lakhul tragadi akogi COCOMI na Manipur miyag loina akanba akogi Khongjang kaya Manipur state gi MLA singi mathakta amadi Manipur lengak ki mathakta amni chete ko bi lengakta tawbani siang chumni COCOMI na achauba thodang lawraga KHWAIRAMBAND ima KEITHEL da ima singna ahing yarektuna changshillaba Khongjang adu handokpagi wafam COCOMI gi coordinator THOKCHOM na lauthorakpa aduda Khongjang aduda saruk yariba ima singna yaningdaba phongdoktuna awai akhum khara tawnaki